Ngarang Ningol Chakouba Numit irangas na maram oiraga laikhidraba athouba athoubi sing amadi thiba khangdana mangkhraba kayagi maphamda Pungou Phanek Settuna Meira Kattuna Awaba Phongdonakhre Huyan mamom na sinduna ngarang numidang kanglagi nong subget na pangthokiba awaba phongdokpagi thoramadda Huyan mamomgi admin KK nganmi chanu na hai sahi amagi Ningol Chakouba Numit asi Ningol singna kena mauna mabung mawpa singa harauna leizaba numit amakhakni adubu sahi asi oina thokliba irangas na maram oiraga Ningol Chakouba gi thoram pangthoktana Ningol singna Pungou Phanek Settuna Awaba Phongdonakhre ASINA sahi asigi Ningol Chakouba Numit asi kauba ngamloredaba numit ama oiheuragani haina mak phongdokhi ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯦꯗꯅ ꯃꯧꯗꯅ ꯍꯥꯏꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯕꯨꯡ ꯏꯄꯥꯁꯤꯡꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯗꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯣꯏꯅꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯄꯨꯡꯉꯧ ꯐꯅꯦꯛ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯂꯩꯖꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯃꯗꯤ ꯏꯕꯨꯡ ꯏꯄꯥꯁꯤꯡꯒꯤ ꯌꯦꯡꯉꯒ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯏꯔꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯏꯐꯨꯔꯨꯞꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯤꯟꯖꯕꯅꯤ ꯉꯁꯤꯁꯦ